Thajane oriba paw mona sarona ayuki pung taramathui muk taba matamda Thomas Jamthang Khongsai kawbo oirambi yaiba miyoema gari accident thokpada more da sire hairi makhataba anauba update myam punang haminasi amarom dana NIA na CN gi mana Laothokhre hadak sadis ka thlaiba yuma mana grenade ki attack sa tharakhiba gi thawdo ka mari leinana wanted lauriba gangster Halprit Singha ki mathak National Investigation Agency NIA na rupalak mga gi CN gi mana Laothokhre hairi Manipur top channel gi maikeri gi maroi bi ipausing myam da thamjagi anmada weightlifting masana da gold medal ahum silver ani natragana ahum lorokpagi thajaba thamli Uttarakhand yumbu oiraga thasi gi kungani pani gi horaga February taraga mari phau sathagadoriba kuntragani palak suba National Games 2025 ki weightlifting masana gi oina Manipur gi weightlifter nupi taret amadi nupa ama yauna punna sanaroi nipana saru yaragani Manipur Weightlifting Association ki General Secretary S Brojendro na khuyek piduna thadorakpa chiorol magi matungina Manipur Weightlifting team adugi official oina miyoi mari na lusingani Manipur Olympic Association ki Joint Secretary loinana kuntragani palak suba National Games ki media team ki chairman oiriba N ibongo sobi ki mute kangbu amana hauzi sai NERC tagyelda weightlifting ki Akhanana sathariba coaching center adura hakthengna unarubada Manipur gi weightlifting coach maibam sunibalana Manipur gi mut singadoriba weightlifter ahum amadi hauzi mapan gi camp leiduna coaching kana sathari loinana weightlifter manga amadi sai NERC takyelda ayuk amadi nongthil gi session 9 akan mamong training pangthuli Masana the gold medal loraktuna stelasi gi mingsat purangna bi wakhalonda takpi tambiri magna hai handaki Uttarakhand National Games asida weightlifting masana da Manipur gi oina yamdrabada gold medal ahum silver medal ani natragana ahum galoinana bronze medal phanglakpa yabigi thajaba sauna thamni handaki National Games asida Manipur gi oina tuan ba weight category da L Nilam S Vidyarani S Nirupama K Roshilata S Sawa W Sapana M Martina Amadi N Tomsau Singana Mutsingadori Team Official the S Brojendro Amadi M Sunibala Anina Coach Organiduga L Bikram Amadi Hai Saya Anina Team Manager Organi Panbayavadi Mamangi Sahida Gawana Yumbu Oeraga Pangtokiba Kuntragatare Subad National Games 2023 da Manipur Gaina weightlifting masana the gold medal ama silver medal ama loinana bronze medal ani loba ngamlakibani Auto papa madana lenga ki school fagana bo hona bo oja sing khakna tana mahiroi sing amadi parents sing asoba thaudang lei lenga ki school fagana na bo hona bo school adu gi oja sing khakna tana akoi bi lai riba miya mahiroi sing amadi mama mapa sing asoba thaudang lei lenga ta khakta inthokpana fagat pangam lu haina missions transformations of government schools MTGS ki vice president erengbam singkhai ngan phongdorakli Wafam Singasi ZN Manipuri Dance Academy ki auditorium da pangthukiba third state levels MTGS competition 2024 gi manamatum yenthokpagi thoram amaga mari lenuna singkhai nganbana phongdokhibani lainga ki school singda class 3 dagi 8 phawbagi manungda tamliba mahiroi singkhakta gi oina tuan ba subject kya da pangthukiba third state levels NGTS competition 2024 da mahiroi lising ama henbana saruyakhi thoram aduga mari lenuna mission transformations of government school gi President Kumantem Kishore Kumar Fongdorakpada Manipur laidiba government school singda mahitam liba mahiroi singna private school gi mahiroi singa lamba pawada akiba phawbugumna mamitari hairiba akiba si koknaba mahiroi singda ahenba wakhalok singa madi thauna hapna baloinana private school da mahitam liba mahiroi singa manana satpangamna bagi panamda lainga ki school singi mahiroi singda gi oina competition si pangthokni competition asina mahiroi singda hena hona haningbagi ihul phawonba madi private school singda mahitam liba mahiroi singa competition kya da thengnaba ngamnaba hona hanbani haki Mana makha taradun hai government school kaya mana afaba mahiroi sing puthokpa ngamle adumoina mak wat hauribi school kaya su afaba mahiroi puthokpa ngamnaba lainga ki oja sing su asabu thaudang launaba MTGS asi haudokibani hairi amaromna manamatum yenthokpagi thoramaduga mari leinana MTGS ki vice president irengbam singkhai nganban hai government school kaya amadi hanadigi fogalabasu hauzik sothana leibi yauriba school sing asi yamna leibthibani masi fogana bo honamada laingak ta khakta taisin basu yaroi
स्कूल अदुगी लैरिबा ओजासिंग अकोइबदा लैरिबा मियोइसिंग महैरोइसिंगी मामा मपा ओइबसिंग पुन्ना होटनमिनाबा अमदि लिंगजेल मानना सत्मिनारबा मतमदा अवोनबा पुरकपा ngमनि लोइदना MTGS asi siembagi maruiba panamdi wakal manaba ojaasing punsinduna lenga ki school singda tamliba mahiroi singsu atop school singda tamliba mahiroi singumna sap manaba thakta sangyengna ngammi haibadu utnaba honajabana ki manamathum yenthokpagi thoram maduna National Teachers Award MD amadi MTGS ki advisor Kangjam Zayanta Thawal ki Zonal Education Officer Aramam Anil Kumar Bishnupur Zone 4 ki Zonal Education Officer Nongthombam Singkhay amadi Imphal West Zone 1 ki None Zonal Education Officer Sojeta Khumaksamna Mithunglen Sing oina saruk yakhi Atopa paw amadana hana kokhiba forest guard ki thabak ki result haidoktana anobo thabak lobu yaroi Kennedy Singh Kumza English singaniga kunda pangthokiba forest guard lawbagi exam ki result haidokpagi muhutta nauna notification thoktuna exam amuhana pangthoknaba thaurang tawribasi tawiganu haina joint candidate forest guard 2019 gi maikedi gi mari lainaba singi pungning singsili ngasi Manipur press cup ta pangthokpa pawgi miphamamada joint candidate forest guard 2019 gi secretary Maharabam Somen Singhana hai English singaniga taraga mapanda forest guard lawnaba notice thoktuna kumza English singaniga kunda exam tawki adubo exam tawki bigi result haidokpagi mahutta nauna amuk satliba thasgi taraga nithoida nauna exam tawgani haina thaurang tawriba si lebak thibani mang hai mamangi exam adu cancel tawre haba kumza English singaniga kungo homdoida notice thokraba su sahi edugi me ahumdagi haurakhiba irang sina maram oiraga candidate lising tara henbana reapply tahodabana maram oiraga candidate kyagi punsi manggi phibamda leiri lenga na hiram asida miyeng sangduna mamangna pangthokiba exam adugi result oina haidokpiyo haiki Makasa tharak poina kanglai paki mairagi editorial myamna thamjage ningthauna ngangba wa laibak makha tahidi haibudu ningsingduna miyamgi mafamda asumba wangangsi Iramda Manipur si ningthau panba maning makha tamna panba laibak ama oiringi matamdadi laibak ningthauna laibak miyamgi mafamda ngangba wa laibak makha tahidi loinana ngangthokiba wa singadu thabak oina pangthoktuna laibak miyamda kanaba phanganduna lakhi maduna ningthauna ngangba wa laibak makha tahidi thaktasu kahidi haina sena sonaduna ngasi phawbu laklibani aduba masigi ona tainabada lainga kilusingna tawroidaba thabak kya tawgani haiduna laibak miyamda oidaba wafam kya haijinba si satnabi ama oiduna lakpagum tawribasi khwaidigi tahoidabani haibadu aikhoge lengakloi singna khangpham thui laibak kilusingba amadi aikhoge lengakloi oidiba singi lamsa sajalasi laibak miyamna tamjapham ohengadabani Asingba asumba thabak lengakloi singna pangthoktuna sakhotpa tangdu leitaba lamdam ama ohenanaba honakadabani madunatuna lengakloi singna laibak miyamgi mafamda minamba wa kya nganglaga thabak oina pangthoktrabadi laibak miyamga aikhoigi lengakloi singa leinaba mariedu nomagi lapnarakani lengakloi singa si miyamda oidaba minamba ngangba miyoi singni haiduna tinsit mashit arakani haibasi khangbifam thui Manipur thokliba tha kun helaklaba lana sigi haurakphamgi matangna Manipur gi chief minister na tungan ba haurakpham kya amaga manadana laibak miyangi maphamda hanna phongdokhre chief minister na lana sigi haurakpham matangda laibak miyamda phongdokhibasi lenga na Manipur gi laimaidi illegal immigrants sing takthoknaba thabak paikhalakpa lamdam sigi sing kya kokthokduna popi pambi thaba thinglubadagi haurakhiba lani haina phongdokhi aduga haujingna amuk lamdam sigi yelhomi oiriba mitei maiteina SD demand tawrubadagi Kuki singna maitei mitei de onsinduna landarakpani haina phongdokli maduna chief minister na Manipur da thokliba lan sigi haurakpam phawba karidagi no haibadu mayek singna phongdokpa ngamjadre chief minister na lan sigi haurakpamgi matangna phongdokhiba singadu laibak miyamda panghai da haijinbu oina hauji thokli maduna lusingba amana haidokhiba wa haibasi kaya yamna lui haibadu chief minister na khangdaba mali masina loidri nong tadringaida nga phahoro Narendra Modi na prime minister oiringaina Manipur miyam nungai horo haiduna laibak miyamda isang thauna CM na phongdokhibasu laikhre aduga MLA kuntragni thukta Biren aingonda PBU sana laibak Manipur onthoki haina su phongdokhiba laikhre asumna chief minister Biren laibak miyamna phongdokhiba wafam singa si phawbada thabak to onthokpa ngamdabadagi haujik Manipur si killing field mihat pung haibadu oibaga sapmanari oiriba phibam si chief minister Biren lusingduna lengak session tawba hitre lengak session tawbagi thabak maipuna tawdana sakri konduna leire haibadu takpani haibada hamama thokloi haina khali Housing Chief Minister Birena Mangsil Thana Songdoktuna Asengba Lusingba Amagi Pangthokpam Thokpa
ꯃꯊꯧ ꯑꯗꯨ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯕꯨ ꯍꯪꯒꯤ ꯂꯥꯏꯙꯤꯒꯨꯝꯅ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯤꯡꯊꯧꯅ ꯉꯥꯡꯕ ꯋꯥ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯍꯩꯗꯦ ꯍꯥꯏꯗꯨ ꯈꯪꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯋꯥ ꯑꯗꯨꯗꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯂꯨꯈꯥ ꯀꯣꯡꯒꯨꯝ ꯈꯟꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯗꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤꯑꯦꯝꯅ ꯈꯪꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯗꯨꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯤꯑꯦꯝꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯄ ꯉꯝꯕ ꯇꯥꯏ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯥꯎꯃꯤ ꯀꯕꯤꯆꯟꯗ꯭ꯔꯗ ꯃꯥꯏꯄꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2024ꯒꯤ ꯗꯤꯁꯦꯝꯕꯔ 19 ꯏꯝꯐꯥꯜ ꯏꯁꯀꯤ ꯊꯝꯅꯥꯄꯣꯛꯄꯤꯗ ꯄꯥꯎ ꯂꯧꯕ ꯆꯠꯂꯨꯕ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯇꯔ ꯂꯩꯃꯄꯣꯛꯄꯝ ꯀꯕꯤꯆꯟꯗ꯭ꯔ ꯃꯩꯇꯩꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯒꯤ ꯁꯔꯨꯛ ꯀꯥꯏꯗꯨꯅ ꯍꯧꯖꯤꯛ ꯔꯥꯖ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯉꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯃꯩꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯥꯌꯦꯡꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 6,000 ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯩꯄꯨꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯕꯤꯆꯟꯗ꯭ꯔꯒꯤ ꯑꯅꯥꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯏ ꯄꯥꯎꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯩꯄꯨꯟꯒꯤ ꯁꯤꯅꯤꯌꯔ ꯃꯦꯝꯕꯔ ꯔꯣꯃꯣꯂꯥ ꯂꯩꯁ꯭ꯔꯝ ꯑꯃꯗꯤ ꯀꯦ ꯋꯥꯍꯦꯡꯕꯝꯅ ꯂꯨꯆꯤꯡꯈꯤ ꯂꯣꯏꯅꯅ ꯔꯣꯖꯤꯠ ꯋꯥꯍꯦꯡꯕꯝ ꯕꯣꯕꯣꯛ ꯈꯨꯟꯇ꯭ꯔꯥꯛꯄꯝ ꯂꯤꯑꯣ ꯅꯃꯩꯔꯥꯛꯄꯝ ꯁꯨꯔꯦꯁ ꯈꯥꯡꯉꯦꯝꯕꯝ ꯅꯦꯄꯣ ꯐꯥꯏꯔꯣꯏꯖꯝ ꯑꯃꯗꯤ ꯊꯧꯅꯥꯎꯖꯝ ꯈꯣꯃꯩꯅꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯛ ꯍꯥꯏꯖꯤꯟꯐꯝ ꯃꯣꯏꯔꯥꯡꯀꯨꯝꯕꯤ ꯍꯥꯏꯋꯦꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯃꯐꯝ ꯖꯒꯥ ꯆꯞ ꯆꯥꯔꯕ ꯄꯥꯛ ꯆꯥꯎꯕ ꯄꯣꯏꯟꯠ 30 ꯑꯣꯏꯕ ꯏꯪꯈꯣꯜ ꯑꯃ ꯑꯊꯨꯕꯗ ꯌꯣꯟꯖꯒꯗꯣꯔꯤ ꯑꯄꯥꯝꯕꯁꯤꯡꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯑꯊꯨꯕꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯀꯣꯟꯇꯦꯛ ꯅꯝꯕꯔ 9615006394 ꯅꯤ ꯑꯍꯥꯟꯕꯗ ꯂꯥꯛꯄꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ ꯉꯁꯤꯃꯛ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ